State asigi security ki thodang lauriba Dgp Amasung security advisor na Thabakta Ngamdare Haidokhiba Waa Thabakta Thabakta Tayonare maram aduna meeyam gi interest lem-na pham thadokpiro haina coordinating committee on Manipur integrity Cocomi na cherol peesinduna taksinkhre Cocomi na Dgp Amasung Amasung security advisor Kuldip Singh da peesinduna tongan ba cherol Singh da security ki thabak tawram Singh gi daita lauriba mioi ani asina masagi mathau ninthina amadi mapung fana tawdre kuki narco terrorist Singh da drone amadi long range rocket bomb fawba sizinaduna maitei halaklabasu yengduna leiri kuki narco terrorist Singh gi mathakta action lokhatkani haikraga thabak oina tawdaba kaya asina makhoi ani gi thabakta thajaningai oidre maram aduna meeyam gi interest amadi kanagumba matik chabalu chingba singna pham ani asi paiduna meeyam gi state asi Thabakta Onthokpa tanja ama pinaba yamna lem-na pham thadokpiro haina taksinkhre